South Korea gi Hannagi First Lady Tha Kun Fadok Pikhri. Senja Thomjagi Marada South Korea gi Hannagi First Lady Kim Kyon Hee Tha Kun gi Fadok Pikhri, Kim Kyon gi Mapureba amasung Hannagi President Yoon Suk Yeol na leibak adugi President oringai matamda masagi chahi yangkhai humdoi shurabi Kim Kyon Hee gi mathakta Senja Thomjagi Maral siduna lakiba adu namshinduna thamlakhibani. Kumja lising ani ka kunga marigi December da Hannagi President Yoon Suk Yeol na leibak aduda martial law laukthokraba matungda leibak aduda charang daba thoklakpadagi mafam da laukthokraba matungda Seoul gi court amana Yoon Suk Yeol bu kaishum sanga thamnabagi wayal pikibani. Makhoi animak hauzik Seoul gi custody amada leiri Unification Church amadagi kudol pot mayam ama Hannagi First Lady Kim Kyon na laukhi haibagi maral su leiribani. Kim Kyon gi mathakta US dollar lakh ani henbagi shell lalon itik tauba amasung politicians singdagi laukhi haina maral sirakpaga loinana graph necklace yauba channel bag anisu laukhi haina maral sirakhibani. Seoul Central District Court ki Judge Woo In Sung na ngasi Hannagi First Lady Kim Kyon Hee gi mathakta Senja Thomjagi maral leire haina laukthokibagari loinana Tha Kun gi Fadok Pikhibani. Panbe ai sa nga singbulu na tobi Hannagi First Lady asina South Korea da hui chabada athingba thamnabagi campaign changsinkhibani.